Sigi numitse yamna nungai giba numit ni ko mayam video se khanade kuire koina March ki tarik 28 da laikai gi yamba singa Laoktak da night stay to chatpagi video ni mayam akoi gari mari chatpane akoi gi gari jidana akoi mari tonge ta boinau da Columbus dagi lukhoi ai numitse akoi Laoktak da fanangana ti yobone adubu ongthal gi pung mari makai tarak pa dwai dagi nong je khangong dana mangchalaga nong je subudagi koina legdro from to yamna ngan changba phangkide nong subudagi koi car manungda koina leire duwa koi thengrane haidana changnanabu tawi koina hanna lainabu silamba du thoibi homestay haiba male duga konbage koi kara mapan ga nangnabuda lainabu sinki aduna khoi imoino haibo male e video de namja hodra aduna smai todra koi thengna koi leifam du dana chang nong ga sukhibage mayamju yumdagi tana labna lakpanina wanabadagi chakhumda changnaraga chana thanaba ensang thongba chak thongba mayam tongnagra dugi video tusu amja hodra smain todna mayam isai saktana ahing tumna dabida mayam nungai enjoy toraga lenkhi ayuk sidi nong mangaga nong suri toraga yamna phajaba Manipur gi matangai raba asengba isinggi pat oiba Laoktak lairembi imagi phajaraba ngasi March tarik 29 yamna phajaraba ayuk ki satamni mayamna ubiribasi mayam khonjen gaji ollaga ni koina video namgreje tum hek hogolakpaga ayuk ki phajabado yaning wandana koina thengna tumgi bagi wabaga khonjen di khara kenom tawre ayuk yahurakpaga brush tongthoknaba loiraga koigi mayamna chaminrabe mayamna hi honje aidana hi thawi aina tongududi nambiramdre aduga koigi chaminrabe mayamgi marakta inau Vikas ka Roshan ga hi thau yam herame phao oi chiên cái tàu oi ne phagi hey black ben saraga ibo black ben sango ne mai sango chong chokri puro yani yaro he chokri puro yani yani manum tha yani aina yam nongai khrise koi chaminrabe mayamna hi honba loraga iroi chena Laoktak ta iroi rakpaje Laoktak chatpadi khari yame dubu iroi rakpaje mudi antaki khongse china khwaidi nongai budu oikra mure ngoi chou ne jina masan gra yaw khata we asan lai he lai he akhoi black pen ni black pen jong da ki tore nahan ngam dab jing ahan jing ni tawrei jing ge mayam adu akoina numida wairam lakhibada nong surakhibuda hi tongapda khoi khara sum chot pa ke doba ingbagi nongala kudak sang kan wairam de aiju iroi ge toram adu mayam na lolba ubida khang manga maktradana aiboi haitboi na wai tamgiba longon ma toram mane chong ga longon taw kare sini payun dare sumna nongaraba kongsara si mayam kaungam na rodaba memory kya ga loina nai koi ayuk ki chakya thoba matungda yumda hanbagi lambida koi bot tongdana koi mayam tholakhi yamba koi ga chaminaraba yumnam herojit ki birthday takre ma ki enjoyment mayam na kumai wene ga neki Dom lay berde, oje ke si kare. Apan panong nande pairo. Kita ni war je. Mangga lebo. Oi.
ꯃꯃꯥꯡꯒꯤꯗꯨ ꯇꯤꯇꯥꯅꯤꯛ ꯑꯗꯨ ꯁꯥꯔꯛꯎꯗꯅꯣ